ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯣꯟꯁꯤꯟꯗꯅ ꯊꯝꯂꯒ ꯌꯣꯟꯊꯣꯛ ꯇꯪꯈꯥꯏ ꯑꯃ ꯊꯤꯀꯥꯗ ꯁꯦꯟ ꯊꯥꯗꯁꯦ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯕꯅꯦ ꯑꯩ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯁꯨꯅꯦ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯟꯒꯗꯕ ꯂꯧꯁꯤꯡꯅ ꯈꯪꯉꯨꯅ ꯂꯧꯁꯤꯡꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯁꯨꯝ ꯈꯜꯂꯤꯕ ꯀꯔꯤ ꯃꯥꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯍꯟꯁꯤꯔꯥ ꯍꯥꯏꯗꯅ ꯑꯩ ꯃꯥꯕꯨ ꯃꯤ ꯑꯃ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯥꯕꯨ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯉꯤꯅꯦ ꯑꯗꯨꯅꯤꯅꯦ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯩꯅ ꯏꯃꯨꯡꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯂꯩꯔꯤꯌꯦ ꯅꯦꯅꯦꯗꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯖꯕ ꯇꯥꯔꯦ ꯅꯦꯅꯦꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯅꯦꯅꯦ ꯀꯩꯗꯧꯕꯒꯤ ꯄꯥꯡꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯅꯦꯅꯦꯒꯤ ꯑꯔꯧ ꯁꯕꯖꯦꯛꯇꯤ ꯀꯩꯗꯧꯕꯒꯤ ꯁꯤꯕ ꯀꯩꯗꯧꯕꯒꯤ ꯄꯥꯡꯉꯣꯏꯗꯣꯏꯅꯣ ꯄꯥꯡꯉꯤ ꯍꯣꯏ ꯏꯃꯥꯟꯅꯕꯤꯒꯤꯅꯦ ꯏꯁꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯃꯤꯅꯤꯁꯇꯔ ꯗꯥꯏꯔꯦꯛꯇꯔ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯅꯪ ꯃꯥꯃ ꯍꯣꯠꯅꯒꯗꯕꯅꯤ ꯃꯥꯃꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯗ꯭ꯔ ꯀꯅꯥꯅ ꯍꯣꯠꯅꯒꯅꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯕꯛ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯅꯤ ꯅꯪ ꯃꯥꯃꯁꯤꯁꯨ ꯍꯣꯠꯅꯁꯤ ꯃꯥꯃ ꯍꯣꯏ ꯑꯗ ꯍꯟꯗꯛꯀꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟꯁꯤ ꯀ꯭ꯂꯕ ꯃꯦꯝꯕꯔ ꯃꯌꯥꯝꯅ ꯃꯥꯁꯤ ꯍꯟꯗꯛ ꯄꯣꯊꯥꯍꯜꯂꯁꯤꯗ ꯑꯩꯅ ꯃꯥꯁꯤ ꯑꯗꯨꯅꯤ ꯏꯕꯨꯡ ꯑꯗꯨꯅꯤ ꯁꯩ ꯐꯠꯇꯕ ꯃꯤꯕꯨ ꯍꯨꯟꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯕꯅꯦ ꯁꯩ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯃꯥꯃ ꯃꯤꯁꯦ ꯄꯣꯠꯄꯨ ꯀꯥꯈ꯭ꯔꯕꯗꯤ ꯊꯣꯛ ꯊꯥꯛ ꯍꯦꯛꯇ ꯇꯧꯔꯣ ꯅꯪ ꯃꯥꯃꯗꯤ ꯇꯧꯔꯣꯏꯅꯦ ꯅꯪ ꯃꯥꯃꯗꯤ ꯇꯧꯔꯣꯏ ꯑꯗꯨꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯨꯜꯂꯒ ꯊꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯆꯍꯤ 5ꯗ ꯂꯣꯏꯔꯦ ꯑꯣꯟꯊꯔꯛꯑꯣꯏꯗꯕꯁꯨ ꯉꯥꯏꯕ ꯃꯥꯃꯣ ꯅꯪ ꯃꯥꯃꯣꯒꯤ ꯃꯒꯨꯟ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯅꯪ ꯃꯥꯃꯣꯒꯤ ꯃꯒꯨꯟ ꯌꯦꯡꯉꯨꯅꯦ ꯅꯦꯅꯦꯒ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯕ ꯀꯔꯤꯅꯣꯅꯦ ꯀꯔꯝꯕ ꯇꯥꯟꯖꯥ ꯀꯔꯝꯕ ꯑꯐꯕ ꯊꯕꯛ ꯂꯩꯔꯕꯒꯦ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯂꯩꯕꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯌꯥ ꯅꯨꯄꯥ ꯀꯣꯛꯁꯤꯗꯗꯤ ꯆꯪꯉꯣꯏꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯕꯤꯌꯨꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯦꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯆꯪꯁꯟꯗꯨꯅ ꯌꯥꯎꯁꯜꯂꯛꯑꯕꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯀ꯭ꯔꯣꯡ ꯍꯥꯏꯗꯨꯗꯤꯅꯦ ꯆꯍꯤꯒ ꯐꯥꯎꯕ ꯅꯠꯇꯦ ꯊꯤꯀꯥꯒꯤ ꯇꯦꯟꯗꯔ ꯊꯥꯗꯅꯈꯤꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯝꯗꯝꯁꯤꯗ ꯋꯥꯛ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯈꯛꯇꯅꯦ ꯂꯩꯕ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯋꯥꯛ ꯑꯣꯔꯗꯔ ꯊꯣꯛꯇꯕ ꯍꯥꯏꯕ ꯑꯉꯛꯄ ꯄꯥꯎ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯗꯥꯏꯗ ꯇꯥꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯈꯛꯇꯅꯦꯕ ꯊꯤꯀꯥ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯟꯇ꯭ꯔꯤ MLAꯒꯤ ꯁꯦꯜ ꯑꯣꯐꯤꯁꯥꯔ ꯏꯟꯖꯤꯅꯤꯌꯔ SO ꯑꯣꯐꯤꯁ ꯕꯦꯌꯔꯅꯥꯡꯒꯤ ꯁꯦꯜ ꯃꯅꯨꯡ ꯃꯄꯥꯟꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯤꯀꯥꯗꯥꯔ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯥꯏꯊꯣꯛꯈ꯭ꯔꯒ ꯊꯤꯀꯥ ꯑꯗꯨꯗ ꯊꯥꯗꯒꯗꯧꯔꯤꯕ ꯏꯟꯚꯦꯁꯃꯦꯟꯅ ꯀꯌꯥ ꯗꯤ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯇꯥꯃꯣꯌꯥꯒꯤ ꯄꯩꯁꯥꯒ ꯂꯩꯗꯤ ꯂꯨꯄꯥ 5,000 ꯇꯥꯃꯣꯆꯧꯕꯤꯁꯤ ꯀꯥꯞꯇꯕ ꯌꯥꯕ ꯑꯣꯏꯔꯃ ꯅꯪ ꯂꯨꯄꯥ 5,000ꯒ ꯂꯩꯔꯗꯤ ꯂꯨꯄా 5,000 ꯄꯤꯕꯤꯌꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯇꯧꯕꯤꯌꯦ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯃꯃꯥꯡꯗ ꯅꯦꯅꯦꯅ ꯄꯤꯈꯤꯕꯗꯣ ꯂꯩꯇꯦ ꯑꯩ ꯁꯦꯟꯒ ꯂꯩꯇꯦꯀꯣ ꯇꯥꯃꯣꯌꯥꯏ ꯐꯔꯦꯁꯦ ꯑꯩꯅ ꯊꯣꯛꯄ ꯊꯤꯔꯒꯅꯦ ꯍꯤꯗꯥꯛꯇꯣ ꯀꯥꯞꯄꯒꯦ ꯇꯥꯃꯣꯆꯧꯗꯣ ꯍꯤꯗꯥꯛ ꯀꯥꯞꯍꯧꯗ꯭ꯔꯒꯗꯤ 시리얼 보여주세요. 네. 파이세. 나나오네. 좀 나누면 실력이. 네. 딱 하는 거. 호스피탈에 가나 레디 해봐. 이나우 두고가 레이브니. 호스피탈이 림스턴이다. 아이 호스피탈 나 이거 살려. 나디 대마. 나무자. 아까 나 이런 거 아이 마이 좀 이게. 대박. 땅속이. 대박. 마이 하나 또 혹시. 마이. 대박. 에이 내가 좀 이게. 네마. 호이봐. 손다. 네마. aku itang mo jok se. Doktor na kami haliba. 네마. Yara ka di. Hawa ba? Numay ta ba se?
matam kaptana curfew lautu kauluki irang sagalakta maong ubade tamai phadadana thamna yadadana thamkiba matam kaptaba curfew na ai mondani kaya da sauna awaba se theng amani oiri banu aiga dipti yinang adu ne se ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯈꯥꯗꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯍꯧꯅꯕ ꯇꯧꯁꯦ ꯍꯥꯏꯕ ado ai haideba nangina thongloitro nangna nutigi nadum churu nei ngang nei ai pokchi ngata pothalo nangna ingong ginama sibada puba yaga da nate ba nangna thongloitro nangina thongloitro nangni aina kanna honaduna ma DPC yaholle mama padhanga tanaduna thabaki sel ijaru base ai khoina lanba tabadro mali mati ma magi thabasina mai palap na batungna pungama khangsarak putidi khangsarak sinu khalu padi matai ma ai hai pam